Manipur के अहानबा न्यूरो पेशेंट्स के अमत तंगाइरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजाई मथक टोंगथाम लिकाई दा हांदुकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लंबी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंगबा लायंगली हॉस्पिटल असदा न्यूरो की लायंग चंगबा अफब मखल की खुसु खुलाई अमदी मेशिन मरांग कायदे लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंगथिना लायंगली लमदम न्यूरो सर्जन यामना तांगरिबा मरमना चिंगमदी अराप मफमदगी लाकपा अनाबसिंग न्यूरो सर्जन उननब होनबदा अवाबा क्या मायोंगदरी मसिदसु नतना मतम थिंथना अनाबा लायंगना मरम ओरगा खुदोंथिबा क्या सु मायोंगदरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्लीना मसामकी हॉस्पिटल असिदा पुंग कुनमरी लेदुना अनाबसिंग लायंगली हॉस्पिटल असिदा अताब ममलदा लायंग मतनतना OPD जनरल अमदी ICU बेड्स ऑपरेशन मेडिसिन एक्सरे अमदी लैब का मरी लेनबसु अताब ममलदा फंगल्ली ngasi magdenshin biro amadi kudong saba singa silobiyo hena kuba mrol gidamag hospital asigi telephone number 7005534166 natraga 8974572154 da pau phabirak yagani Kromzuri ELITETV ki test of cartoon ki mahau mingta video sung ahan ta tara muksri maruni ngasi infala fongo pause singi cartoon singda cartoon nisina kari haining liba kari fongnong liba kari wakal khalan ba bidu miyam da sunong thamjage an lokha jage sanga express ki ontokpani da ontokpani ba cartoon yang piu bhajaba helicopter am tuonga kanano kana mangyo yeng mada ojoi manbra kana mange adu manum sangi adaida mana law duni jiri lambi ki mathak se helicopter pari yeng bi sin ne da ega BBS na thamningi se हो थंबाल चिंथीबा जिरी लंबी फजरे ड्राइवर मैम कपनरे जिरी लंबीदा प्लेन ताबा यहानगनी हाई किदायना कोई पोनी 2017 दाई होंगनी वन बे इलेक्शन तोरम दागी लाखपद BJP की तौरकान कोई लंजिंग अचौबदा कोई सेब लंजिंग की अचौब लंपाक्तुदा तौगिबने तुदा प्राइम मिनिस्टर नरेंद्र मोदी लाकांदा ngangiबने अन जिरी लंबी से एरोप्लेन तानब सेमनी कायना मदुन हजि पाउदा लेरिबा जिरी लंबी की फिबम अदु उल्लकांदा ngасai chaiba aduna ying mi se chopper macha am tonga ojoi man ba sam su ye anoko opaga da thambal chintiba o thambal chintiba jiri lambi fajare driver me amna kapna re jiri lambi da plane taba yahan gini hai khida na amna fajaba adumba wan tholaiba dum cartoon ne thamjage mathang da leisina khoi sana laiba ki loire da na dani loire da na sida khoi ahan ne deba karma chaluraga halaga से को नुंगलाई खोरमबो रो देव कर्म चलो हलपगी सिनन खंगने अदर अमसना हाइबनी सारिबो कुसासी लेंगाक पसिंगदी खंगपोंते को मोइदिना अदा नहाम ओदरे अमना हलोरे खुरा फमलिबो का तोंगलिबो गाड़ी लेरिबो युम कनागी इरुजफम फावबा एसी ngakteninena मैम थमनेनि सेदना हजिसे मणिपुर जी दम साब खरे हेंगलकपा मौसागी लेजरम्बा फिल्म द अकोइबगी फिल्म द होंगबा लाकपा उवा मयाम याथतपा चिंगदा पांबी मयाम याथलगा पोपी थाजनगिबा सुम मयाम से चिंगी मरुद कोकथोरकपा दुना मरुद कोकथरकपदी नोंखजिदंग ताबगा इचाउथोय जिग चिंगदसु जि इचाउथोय चिंगदि चा सिंग चाउथोप्रने हाइनरम्बदो चिंगदा सेनापतिदा अदगी चुराचांदपुरदा इचाउथोकपा मयाम लई अदुबा फिल्म से लैकांदुदनी अखोय जिग यामना मोंग बरिन तादा फिल्म द लैसेदना सिसु यामना फजबा अदुबा wan tholaiba cartoon en thamjage hongai mohongdana moi didi officer sing dudi khoi car tungdana adagi yum da lei myam sing do moi esi ngak da hapini kura phamliba ka tungliba gari leiriba yum kana gi ru jafam phawba esi ngak tani ne na yamna fajaba adumani ana esi su yam sinragadi afabo oidoni mausa gi leiriba film ja jamna kai ka doini na yari mu kai esi sinadana ba kaina haiba khangai sing na expert na piba mosu lei ansi su yam fajaba wan tholaiba cartoon en thamjage matang da leisna khoi huelan paugi as loire haibdune as loire haibsida election me asida khoi khoramba lakpane nu pingang tawraga amas mangon da pham leibne an sima da man hai nan makai di udena sahe an hai ga amas ne kome mikhal matam wali haidana lakchedaba haidun ne ko
ꯂꯥꯛꯆꯗꯕꯗꯤ ꯌꯥꯎꯗꯦ ꯑꯗꯨꯏꯅꯤ ꯗꯣꯠ ꯍꯥꯏꯗꯤ ꯃꯤꯈꯜꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯑꯗꯣ ꯅꯍꯥꯟꯉꯩ ꯎꯗꯕ ꯍꯧꯖꯤꯛꯁꯤ ꯀꯦꯃꯦꯔꯥ ꯃꯤꯇꯤꯡ ꯇꯧꯅꯔꯛꯄ ꯇꯨꯃꯤꯟ ꯆꯩꯖꯥ ꯍꯩꯖꯥꯟꯅꯕ ꯇꯧꯔꯛꯄ ꯏꯔꯥꯡꯁꯨ ꯂꯩꯕꯅꯤꯅ ꯚꯣꯠꯇꯤ ꯇꯧꯗ ꯌꯥꯔꯣꯏ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯣꯚꯤꯗ ꯃꯇꯝꯗꯕꯨ ꯑꯗꯨꯝ ꯇꯧꯈꯤꯗꯨꯅꯤ ꯃꯥꯏ ꯄ꯭ꯔꯣꯇꯣꯀꯣꯜ SOP ꯊꯨꯒꯥꯏꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯇꯧꯔꯒ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯦꯡꯅꯈꯤꯗꯨꯅꯤ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯁꯤ ꯈꯪꯕ ꯉꯝꯗꯦ ꯑꯗꯅꯤ ꯅꯍꯥꯟꯉꯩꯗꯤ ꯎꯗꯦꯅ ꯁꯥꯍꯦꯕꯁꯦ ꯍꯥꯏ ꯀꯥꯟꯗ ꯃꯤꯈꯜ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯂꯥꯛꯆꯗꯕꯅꯤ ꯍꯥꯏꯗꯨꯅꯦꯕ ꯍꯧꯖꯤꯛꯇ ꯃꯤꯈꯜ ꯅꯛꯁꯜꯂꯛꯑꯕꯅꯤ나 ꯎꯔꯛꯄꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯑꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯌꯥꯝ ꯐꯖꯔꯤꯁꯤ ꯀꯩꯅꯣꯅꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯇꯤꯝꯅ ꯈꯟꯅꯕꯒꯤ ꯁꯤꯟ ꯑꯃꯈꯛ ꯁꯦꯝꯃꯛꯄꯅꯤ ꯑꯗ ꯑꯣꯄꯣꯖꯤꯁꯟ ꯀꯥꯡꯕꯨꯁꯤꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯁꯥꯔ ꯍꯟꯗꯛꯇꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯑꯃꯗꯤ ꯚꯣꯠꯇ ꯈꯣꯜꯂꯥꯎ ꯂꯥꯎꯅꯕ ꯋꯥꯠꯇꯅ ꯂꯩꯔꯦ ꯃꯥꯏꯊꯤꯕ ꯄꯤꯕꯗ ꯋꯥꯔꯔꯣꯏꯅ ꯑꯁꯥꯒ ꯆꯥꯎꯖꯕꯗꯨꯅꯦꯕ ꯂꯩꯕꯥꯛꯀꯤ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯃꯤꯍꯥꯠ ꯅꯤꯄꯨꯟꯒꯤ ꯑꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯐꯥꯖꯤꯜꯂꯛꯏꯕ ꯀꯔꯤ ꯇꯧꯔꯤꯕ NIAꯅ ꯐꯥꯔꯛꯏꯕ ꯃꯌꯥꯝꯁꯤꯒꯤ ꯑꯗꯒꯤ ꯍꯥꯏꯋꯦ ꯂꯝꯕꯤ ꯍꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯃꯁꯤ ꯅꯥꯒꯥ ꯇꯥꯕ ꯖꯒꯥ ꯅꯥꯒꯥꯅ ꯊꯤꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯇꯥꯕ ꯀꯥꯡꯕꯨꯗ ꯍꯟꯗꯣꯛꯑꯦ ꯀꯥꯏꯅ ꯆꯦ ꯆꯥꯡ ꯌꯥꯎꯕ ꯎꯠꯄ ꯑꯗꯨꯒ ꯉꯔꯥꯡ ꯂꯝꯕꯤ ꯊꯤꯡꯕꯗꯨꯗ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯣꯕ꯭ꯔꯥ CRPF ꯀꯥꯡꯕꯨꯒ ꯑꯩꯈꯣꯏ ꯃꯨꯛꯅꯕꯒꯤ ꯄꯣꯠ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯎꯈꯤꯗꯨꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯥꯔ ꯍꯟꯗꯛꯇꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯑꯃꯗꯤ ꯚꯣꯠꯇ ꯈꯣꯜꯂꯥꯎ ꯂꯥꯎꯅꯕ ꯋꯥꯠꯇꯅ ꯂꯩꯔꯦ ꯃꯥꯏꯊꯤꯕ ꯄꯤꯕꯗ ꯋꯥꯔꯔꯣꯏꯅ ꯑꯁꯥ ꯆꯥꯎꯖꯕꯗꯨꯅꯤ ꯌꯥꯝ ꯐꯖꯕ ꯂꯥꯁ ꯑꯋꯥꯔꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯤꯡ ꯑꯣꯏꯅ ꯂꯩꯔꯤꯒ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯇꯥꯏꯞꯇ ꯇꯧꯗꯣꯏꯔꯥ ꯃꯗꯨꯁꯤꯅꯤ ꯀꯔꯝꯕ 27ꯒꯤ ꯏꯂꯦꯛꯁꯟꯁꯤ ꯌꯥꯝ ꯐꯗꯣꯔꯤ ꯑꯗꯨ ꯌꯩꯊꯣꯛꯀꯗꯣꯏꯔꯥ PR ꯊꯝꯃꯒ 27ꯗꯤ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯝ ꯆꯍꯤ ꯐꯥꯖꯤꯜꯂꯛꯇ꯭ꯔꯕꯅꯤ ꯑꯗꯩ ꯀꯣꯜꯂ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯁꯤꯒꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯂꯦꯛꯇꯦꯠꯁꯦ ꯋꯥ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗ ꯃꯥꯁꯤ ꯏꯪꯂꯤꯁꯁꯤ ꯈꯔ ꯊꯣꯛꯅꯕꯅ ꯑꯩꯈꯣꯏ ꯍꯥꯏꯅꯕꯗꯣ ꯏꯪꯂꯤꯁ ꯈꯔ ꯊꯣꯛꯈꯤꯗꯤ ꯈꯔ ꯌꯣꯠꯄ ꯃꯊꯧ ꯇꯥꯏꯗꯅ ꯑꯗ ꯃꯥ ꯌꯣꯠꯁꯜꯂꯒ ꯂꯩꯕꯒꯤ ꯁꯤꯟꯅꯦꯕ ꯑꯗ ꯃꯥꯅ ꯍꯥꯏꯕꯗꯨꯅꯦꯕ ꯍꯦ ꯃꯁꯤꯅ ꯏꯪꯂꯤꯁ ꯆꯠꯄ ꯉꯝꯗꯣꯏꯅꯤꯅꯦ ꯍꯪꯕꯗ ꯑꯃꯁꯤꯗ ꯀꯨꯝꯃꯦ ꯉꯥꯎꯔꯗꯤ ꯃꯤꯇꯤꯡꯁꯤꯡꯅ ꯀꯝꯗꯧꯕ ꯁꯥꯔꯅ ꯃꯥꯒꯤ ꯃꯤꯇꯤꯡꯗꯨꯗ ꯏꯪꯂꯤꯁ ꯊꯣꯛꯅꯅꯕꯅꯤꯅ ꯈꯔ ꯒꯨꯠ ꯌꯣꯠꯁꯜꯂꯨꯕꯒꯤ ꯁꯤꯟꯅꯦꯕꯀꯣ ꯉꯥꯎꯔꯪ ꯇꯨꯔꯪ ꯂꯥꯛꯄꯁꯤꯗ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯉꯥꯎꯔꯗꯤ ꯃꯤꯇꯤꯡꯁꯤꯡꯅ ꯀꯝꯗꯧꯕ ꯁꯥꯔꯅ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧ ꯇꯥꯒꯦꯗꯨꯅꯦꯕ ꯑꯗꯨꯒꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯇ꯭ꯋꯤꯁꯇꯦ ꯇꯤꯀꯜ ꯑꯗꯨꯅꯦ ꯇ꯭ꯋꯤꯁꯇꯦ ꯇꯤꯀꯜꯁꯤꯗ ꯌꯥꯎꯔꯤꯁꯤ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯃꯌꯥꯝ ꯃꯤꯇꯤꯡ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯇ ꯋꯥ ꯉꯥꯡꯕꯗꯨꯅꯦ ꯃꯥꯅ ꯍꯧꯒꯠꯂꯒ ꯌꯨ ꯁꯤ ꯅꯣꯏ ꯈꯪꯉꯦꯗꯅ I as one of the party's leader assure we will bring peace and harmony law and order tranquility one day ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯔꯤꯁꯤꯅꯤ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯑꯃꯅ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯏꯪ ꯇꯞꯄ ꯑꯗꯨꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤꯅ ꯉꯥꯛꯄ ꯁꯥꯟꯇꯤ ꯂꯩꯕ ꯇ꯭ꯔꯥꯟꯀꯨꯂꯤꯇꯤ ꯑꯣꯏꯕ ꯑꯗꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩ ꯄꯨꯔꯛꯀꯅꯤ ꯑꯗꯨꯅ ꯋꯥꯁꯛꯇꯨꯅ ꯉꯥꯏꯕꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯤꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯥꯟꯇꯤ ꯂꯥꯛꯀꯅꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯁꯨꯅꯤ ꯂꯥꯟ ꯇꯧꯅꯈꯤꯕꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯔꯛꯁꯤꯟ ꯄꯨꯔꯛꯈꯤꯕꯅꯤ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯋꯥꯔꯛꯁꯤꯟ ꯄꯨꯔꯛꯀꯗꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯆꯧꯕ ꯑꯦꯁꯤꯠ ꯇꯦꯁ ꯑꯃꯅꯤ ꯇꯧꯗꯣꯔꯤꯕꯁꯤ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟꯁꯤꯗ ꯐꯖꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪ ꯉꯝꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯆꯧꯀ꯭ꯔꯤꯁꯤ ꯑꯃꯨꯛ ꯐꯝꯕ ꯐꯪꯗꯣꯏꯅꯤ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯨꯝꯍꯩꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯗ ꯃꯃꯥꯡꯒꯤꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯗꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯥꯔꯛꯑꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯥ ꯀꯥꯍꯟꯗꯅꯕ ꯍꯣꯠꯅꯕ ꯃꯤ ꯊꯥꯗꯣꯛꯄ ꯃꯥ ꯀꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯅ CM ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯃꯃꯥꯡꯗ ꯂꯩꯅꯈꯤꯕ ꯃꯌꯥꯝ ꯉꯥꯡꯅꯈꯤꯕ ꯃꯌꯥꯝ ꯑꯃ ꯇꯥꯔꯦ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯒꯦ 2027ꯗ ꯀꯅꯥꯒꯤ ꯁꯔꯀꯥꯔ ꯂꯥꯛꯀꯗꯒꯦ ꯀꯅꯥꯅ CM ꯑꯣꯏꯒꯗꯒꯦ ꯁꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯕ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯕ ꯑꯗꯨꯝꯕ ꯃꯌꯥꯝꯒꯤ ꯃꯣꯠ ꯂꯩꯅꯔꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯀꯅꯥꯅ ꯑꯣꯏꯒꯗꯒꯦꯗꯣ ꯑꯩꯈꯣꯏ ꯃꯇꯝꯗꯨꯕꯨꯛꯇꯤ ꯉꯥꯏꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजाई मथक टोंगथाम लिकाइदा हांदोकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लम्बी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंगबा लायंगली हॉस्पिटल असदा न्यूरो की लायंगबद चंगबा अफबा मखल की खुसु खुलाई अमदी मशीन मरांग काइदन लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंगथिना लायंगली
ꯂꯝꯗꯝ ꯑꯁꯤꯗ ꯅ꯭ꯌꯨꯔꯣꯁꯔꯖꯟ ꯌꯥꯝꯅ ꯇꯥꯡꯅ ꯂꯩꯕ ꯃꯔꯝꯅ ꯆꯤꯡ ꯑꯃꯗꯤ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡ ꯅ꯭ꯌꯨꯔꯣꯁꯔꯖꯟ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯇꯝ ꯊꯤꯟꯊꯅ ꯑꯅꯥꯕ ꯂꯥꯌꯦꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯇꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯟꯅꯅꯕ ꯗꯥꯛꯇꯔ ꯄꯥꯔꯀꯤꯟꯁꯟ ꯁꯤꯡ MCS ꯅ꯭ꯌꯨꯔꯣꯁꯔꯖꯔꯤ ꯑꯦꯝꯁ ꯅ꯭ꯌꯨ ꯗꯤꯜꯂꯤꯅ ꯃꯁꯥꯃꯛꯀꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯡ 24 ꯂꯩꯗꯨꯅ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯂꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯇꯥꯕ ꯃꯃꯜꯗ ꯂꯥꯌꯦꯡꯕꯇ ꯅꯠꯇꯅ OPD ꯖꯦꯅꯔꯦꯜ ꯑꯃꯗꯤ ICU ꯕꯦꯗ ꯑꯣꯄꯔꯦꯁꯟ ꯃꯦꯗꯤꯁꯤꯟ ꯑꯦꯛꯁ-ꯔꯦ ꯑꯃꯗꯤ ꯂꯦꯕꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯁꯨ ꯑꯇꯥꯕ ꯃꯃꯜꯗ ꯐꯪꯍꯜꯂꯤ ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 7005534166 ꯅꯠꯇ꯭ꯔꯒ 8974572154 ꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ